ꯅꯣꯡꯁꯦ ꯈꯣꯡꯉꯤ ꯌꯦꯡꯉꯨꯅꯦ ꯁꯣꯔꯥꯔꯦꯟꯁꯦ ꯌꯦꯡꯉꯨ ꯁꯣꯔꯥꯔꯦꯟꯁꯦ ꯄꯨꯡꯃꯝ ꯃꯝꯃꯦ ꯑꯩ ꯑꯉꯥꯡꯒꯤ ꯐꯤ ꯈꯔ ꯐꯧꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯑꯉꯥꯡꯒꯤ ꯐꯤꯁꯦ ꯂꯧꯁꯜꯂꯒꯦ ꯅꯣꯡꯁꯦ ꯆꯨꯗ꯭ꯔꯤꯉꯩꯗ ꯁꯅꯥꯃꯅꯨꯒꯤ ꯃꯥꯒꯤ ꯁꯣꯔꯇꯦꯖ ꯅꯨꯡꯁꯤꯕꯅ ꯑꯉꯥꯡ ꯃꯆꯥꯒꯤ ꯐ꯭ꯔꯤꯖꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦꯕ ꯑꯩꯁ ꯅꯣꯡ ꯇꯥꯔꯦ ꯅꯣꯡ ꯆꯨꯊꯔꯦ ꯇꯞꯄꯤ ꯇꯞꯄꯤ ꯇꯧꯅ ꯃꯌꯥꯝ ꯑꯩ ꯐꯤ ꯂꯧꯁꯜꯂꯨꯈꯤꯒꯦ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯛꯑꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯣ ꯆꯥꯕꯒꯤ ꯑꯣꯏꯅ ꯎꯠꯆꯔꯒꯦ ꯆꯥꯗꯣꯏꯁꯤꯁꯨ ꯊꯩꯕꯣꯡ ꯊꯣꯡꯕꯅꯤ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯗꯤꯟꯗꯥꯁꯦ ꯅꯣꯡꯁꯨ ꯆꯨꯏ ꯅꯣꯡꯊꯤꯟꯁꯨ ꯃꯪꯉꯤ ꯅꯨꯡꯁꯥꯁꯨ ꯈꯤꯇꯪ ꯈꯤꯇꯪꯁꯨ ꯁꯥꯔꯤ ꯇꯧꯔꯦꯕꯀꯣ ꯑꯌꯨꯛꯇꯗꯤ ꯅꯣꯡ ꯈꯔ ꯆꯨꯔꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯥ ꯈꯤꯇꯪ ꯈꯤꯇꯪ ꯁꯥꯏ ꯑꯗꯣ ꯉꯁꯤꯁꯦꯀꯣ ꯑꯩꯅ ꯊꯩꯕꯣꯡ ꯊꯣꯡꯕꯁꯦ ꯌꯥꯝ ꯆꯥꯅꯤꯡꯕ ꯐꯥꯎꯔꯦꯕꯀꯣ ꯆꯥꯅꯤꯡꯕꯒꯤꯅꯦ ꯗꯤꯟꯗꯥꯁꯦ ꯊꯩꯕꯣꯡ ꯌꯥꯝꯅ ꯆꯥꯅꯤꯡꯕ ꯄꯣꯛꯏꯕ ꯑꯗꯣ ꯄꯣꯛꯄꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥꯗꯨꯒ ꯍꯥꯏꯔꯦꯕꯀꯣ ꯊꯩꯕꯣꯡ ꯊꯣꯡꯕ ꯆꯥꯁꯤꯔꯥ ꯍꯥꯏꯅ ꯑꯩꯗꯤ ꯊꯣꯡꯕꯁꯨ ꯍꯩꯇꯦ ꯃꯥꯗꯤ ꯑꯗꯨꯝ ꯍꯩꯌꯦꯕ ꯊꯣꯡꯕꯗꯣ ꯅꯪ ꯊꯣꯡꯕꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯊꯣꯡꯒꯅꯤ ꯑꯩꯗꯤ ꯆꯥꯗꯣꯔꯤꯅꯦꯅꯀꯣ ꯑꯗꯣ ꯃꯥꯅ ꯊꯣꯡꯕꯤꯒꯦꯅ ꯍꯥꯏꯔꯦ ꯑꯗꯣ ꯃꯥꯁꯨ ꯆꯥꯅꯤꯡꯉꯦ ꯑꯩꯗꯣ ꯐꯔꯦ ꯑꯗꯨꯗꯤ ꯊꯩꯕꯣꯡ ꯆꯥꯔꯁꯦꯅ ꯑꯗꯣ ꯊꯩꯕꯣꯡꯗꯨꯗꯤ ꯍꯦꯛꯑꯅꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯗꯣ ꯊꯩꯕꯣꯡꯗꯣ ꯌꯥꯝꯅ ꯑꯆꯧꯕ ꯇꯧꯔꯔꯣꯏꯒꯦ ꯃꯆꯥ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯗꯣꯏꯅꯦꯕꯀꯣ ꯊꯩꯕꯣꯡꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝ ꯊꯪꯅꯕ ꯅꯤꯅꯤ ꯍꯣꯏꯒꯤ ꯌꯨꯝ ꯗꯣꯆꯥꯡ ꯍꯣꯏꯒꯤ ꯌꯨꯝꯗ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯍꯧꯔꯦꯕꯀꯣ ꯃꯣꯏꯒꯤ ꯑꯗꯒꯤ ꯊꯩꯕꯣꯡꯗꯣ ꯍꯦꯛꯎꯔꯅꯤ ꯍꯦꯛꯎꯔꯒ ꯍꯦꯛꯄꯨ ꯍꯦꯛꯈ꯭ꯔ ꯃꯥꯜꯂꯦ ꯃꯈꯣꯟ ꯇꯥꯏ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯉꯨꯔꯁꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯆꯠꯁꯤ ꯑꯗꯣ ꯃꯥꯏ ꯃꯅꯥꯛꯇ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯉꯥꯡꯁꯨ ꯇꯨꯝꯃꯤ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯦ ꯁꯅꯥꯃꯅꯣ ꯇꯨꯝꯃꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨ ꯃꯌꯥꯝ ꯅꯣꯡ ꯆꯨꯕꯗꯨꯒꯅꯦ ꯑꯩꯁꯦ ꯀꯥꯡꯈꯟ ꯃꯊꯛꯇ ꯐꯧꯔꯤꯅꯤ ꯐꯤ ꯃꯌꯥꯝꯁꯦ ꯑꯗꯣ ꯅꯣꯛꯅꯕꯤꯅꯨ ꯀꯩ ꯎꯄꯥꯏ ꯂꯩꯇꯦ ꯑꯉꯥꯡ ꯂꯩꯕ ꯍꯥꯏꯗꯣ ꯑꯉꯥꯡ ꯆꯦꯟꯕ ꯍꯥꯏꯕꯗꯣ ꯁꯤꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯁꯦꯝꯃꯕꯣ ꯃꯥꯗꯤ ꯚꯤꯗꯤꯑꯣ ꯑꯩ ꯊꯩꯕꯣꯡ ꯎꯍꯟꯒꯦ ꯇꯧꯔ ꯅꯪꯗꯤ ꯚꯤꯗꯤꯑꯣ ꯁꯦꯝꯅ ꯂꯣꯏꯔꯝꯃꯦ ꯅꯣꯡ ꯆꯨꯔꯦ ꯑꯗꯨ ꯃꯌꯥꯝ ꯅꯣꯡ ꯆꯨꯕꯒ ꯇꯥ ꯂꯥꯛꯇꯦ ꯑꯩꯗꯤ ꯀꯥꯏ ꯆꯠꯂꯨꯒꯦ ꯅꯪꯕꯣ ꯑꯩ ꯃꯅꯨꯡꯗ ꯂꯩꯕ ꯃꯀꯣꯛꯀ ꯈꯨꯝꯅ ꯃꯥ ꯊꯩꯕꯣꯡ ꯊꯩꯕꯣꯡ ꯁꯣꯏ ꯂꯣꯏꯈ꯭ꯔꯦ ꯍꯥꯎꯗꯣꯔꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯗꯤꯟꯗꯥꯁꯤꯒ ꯑꯁꯥꯕ ꯄꯣꯠꯁꯦ ꯆꯥꯕ ꯍꯥꯎꯗꯣꯏꯅꯦꯕ ꯗꯤꯟꯗꯥꯁꯦ ꯏꯪꯕꯁꯤꯒ ꯍꯥꯎꯒꯗ꯭ꯔꯣ ꯍꯥꯎꯅꯤꯅ ꯅꯪ ꯊꯣꯡꯕꯗꯤ ꯍꯥꯎꯇ ꯍꯥꯎꯔꯦ ꯑꯩ ꯅꯨꯄꯥꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯖꯥꯡ ꯍꯥꯎꯇ ꯍꯥꯎꯔꯦ ꯑꯩꯒꯤ ꯐꯖꯕꯅ ꯐꯨꯗꯣꯔꯛꯑꯣ ꯇꯦꯇꯨꯁꯦ ꯇꯦꯇꯨꯁꯦ ꯑꯩꯒꯤ ꯕꯤꯟꯗꯤꯁꯤꯒ ꯅꯞ ꯂꯩꯔꯝꯃꯦ ꯉꯁꯤꯗꯤ ꯃꯇꯟ ꯊꯣꯡꯗꯣꯏꯔꯣ ꯚꯦꯖ ꯃꯇꯟ ꯊꯣꯡꯗꯣꯏꯔꯣ ꯁꯛꯁꯦ ꯃꯨꯟꯒꯔꯦ ꯂꯧꯊꯣꯛꯈ꯭ꯔꯒꯦ ꯃꯊꯛ ꯀꯥꯈꯠꯂꯣ ꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯅꯤ ꯃꯅꯤꯡꯊꯣꯡ ꯐꯤꯅꯦꯅ ꯀꯪꯗ꯭ꯔꯦ ꯃꯌꯥꯝꯁꯤꯒ ꯃꯝꯃꯤꯁꯤ ꯀꯩꯒꯤꯅꯣ ꯁꯤꯕꯣ 이만 맘이가 백그라운드 ꯅꯣꯡ ꯆꯨꯔꯦ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯅꯤ ꯊꯩꯕꯣꯡ ꯑꯗꯨꯗꯣ ꯃꯌꯥꯝꯁꯤ ꯖꯨꯝꯁꯦ ꯃꯌꯥꯡꯅꯤꯕꯀꯣ ꯑꯩꯈꯣꯏꯁꯤꯒ ꯃꯌꯥꯡꯁꯨ ꯇꯥꯏ ꯕꯦꯡꯒꯣꯂꯤ ꯃꯌꯥꯡ ꯍꯥꯏꯗꯤ ꯕꯦꯡꯒꯣꯂꯤꯅꯤꯀꯣ ꯑꯗꯣ ꯈꯥꯡꯁꯦ ꯀꯨꯞꯐꯧꯗꯔꯦ ꯑꯗꯣ ꯃꯌꯥꯝ ꯊꯩꯕꯣꯡꯁꯦ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯃꯥꯅ ꯀꯣꯕꯔꯁꯦ ꯃꯈꯨꯁꯦ ꯂꯧꯊꯣꯛꯈ꯭ꯔꯦꯕꯀꯣ
ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯑꯩ ꯃꯥ ꯈꯔ ꯊꯣꯡꯕꯁꯦ ꯑꯩꯗꯤ ꯊꯣꯡꯉꯣꯏ ꯑꯗꯣ ꯃꯥꯒꯤ ꯍꯦꯜꯄꯔ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯣꯏꯒꯦ ꯑꯉꯥꯡ ꯇꯨꯝꯃꯤꯉꯩꯁꯤꯒ ꯑꯗꯣ ꯃꯌꯥꯝ ꯊꯣꯡꯕꯗꯤ ꯎꯠꯆꯔꯔꯣꯏꯒꯦ ꯆꯥꯕꯗ ꯑꯣꯏꯅ ꯑꯃꯨꯛꯀ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯑꯩꯒꯤ ꯅꯨꯄꯥꯅ ꯌꯥꯝ ꯐꯖꯅ ꯁꯖꯥꯏꯅ ꯄꯣꯔꯛꯑꯦ ꯑꯩ ꯌꯦꯡꯍꯟꯒꯦꯀꯣ ꯄꯨꯈꯝꯒꯁꯦ ꯌꯦꯡꯉꯨꯅꯦ ꯌꯥꯝ ꯐꯖꯅ ꯁꯖꯥꯏꯔꯦ ꯑꯗꯣ ꯑꯂꯨꯔꯣ ꯀꯥꯏꯗꯩ ꯑꯂꯨ ꯑꯂꯨ ꯕꯖꯥꯔꯁꯨ ꯍꯥꯞꯄꯦ ꯉꯁꯥꯏꯒꯤ ꯕ꯭ꯔꯦꯛꯐꯥꯁꯇ ꯑꯂꯨ ꯕꯖꯥꯔ ꯇꯧꯔꯤꯕꯀꯣ ꯑꯗꯣ ꯑꯂꯨ ꯕꯖꯥꯔ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯊꯩꯕꯣꯡ ꯊꯣꯡꯕ ꯃꯔꯝꯗꯤ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯍꯥꯏ ꯃꯌꯥꯝ ꯑꯩꯒꯤ ꯊꯥꯂꯤꯁꯤꯒ ꯂꯩꯔꯦ ꯂꯥꯏꯠꯀꯤ ꯃꯉꯥꯟꯁꯤꯅ ꯎꯗ꯭ꯔꯦꯀꯣ ꯑꯗꯣ ꯑꯩ ꯔꯨꯝꯗ ꯑꯣꯏꯅ ꯆꯥꯔꯤꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯉꯥꯡꯁꯦ ꯊꯥꯗꯣꯛꯄꯗꯣ ꯌꯥꯗꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯅꯤꯡ ꯔꯨꯝꯗ ꯆꯥꯔꯨꯔꯗꯤ ꯑꯉꯥꯡꯗꯣ ꯊꯥꯞꯄꯅꯤꯅ ꯇꯥꯔꯣꯏꯕꯀꯣ ꯑꯗꯨꯗꯨꯅ ꯃꯥꯏ ꯃꯅꯥꯛꯇ ꯆꯥꯔꯦ ꯔꯨꯝꯗ ꯂꯥꯏꯠꯀꯤ ꯃꯉꯥꯟꯅ ꯆꯥꯛꯁꯦ ꯎꯗ꯭ꯔꯦ ꯑꯩꯒꯤꯁꯦ ꯑꯗꯣ ꯍꯤꯟꯖꯥꯡꯁꯦ ꯂꯩꯔꯦ ꯊꯩꯕꯣꯡ ꯊꯣꯡꯕ ꯑꯗꯩ ꯑꯂꯨ ꯚꯖꯥ ꯑꯗꯣ ꯆꯥꯛꯁꯦ ꯎꯗ꯭ꯔꯦ ꯃꯌꯥꯝ ꯄ꯭ꯂꯦꯠꯅꯒ ꯉꯧꯕꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯀꯩꯒꯤ ꯄꯨꯗꯣꯏꯅꯣ ꯅꯣꯏ ꯆꯥꯔꯒꯦ ꯑꯗꯨꯏꯗꯤ ꯁꯦ ꯃꯌꯥꯝꯒꯤ ꯍꯤꯟꯖꯥꯡꯁꯤꯁꯨ ꯈꯨꯍꯥꯎ ꯑꯃꯅꯦ ꯑꯁꯤꯒꯅ ꯁꯂꯥꯠ ꯊꯣꯡꯕ ꯂꯩꯔꯦ ꯁꯣꯔꯤ ꯁꯂꯥꯠ ꯍꯥꯏꯅꯤ ꯊꯣꯡꯕ ꯅꯠꯇꯦ ꯁꯂꯥꯠꯁꯨ ꯂꯩꯔꯦ ꯍꯥꯎꯕꯅ ꯑꯣꯏ ꯑꯊꯨꯝ ꯂꯩꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯎꯔꯦ ꯍꯥꯏꯔ ꯍꯥꯞꯄ꯭ꯔꯣ ꯅꯪ ꯆꯥꯈꯤꯔꯣꯏꯗ꯭ꯔꯣ ꯆꯥꯕ ꯅꯪ ꯆꯥꯈ꯭ꯔꯕ ꯃꯌꯥꯝ ꯑꯩꯅ ꯆꯥꯅꯤꯡꯕꯒꯤ ꯃꯍꯥꯎ ꯂꯩꯗꯅ ꯑꯩꯅ ꯆꯥꯅꯤꯡꯉꯨꯕꯒꯤ ꯇꯦꯁꯇꯣ ꯑꯗꯨ ꯄꯨꯔꯥ ꯑꯦꯛꯖꯦꯛ ꯑꯗꯨ ꯑꯣꯏꯕꯩ ꯋꯥꯅꯤ ꯃꯍꯥꯎꯁꯦꯀꯣ ꯑꯗꯣ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯅꯨꯄꯥ ꯃꯅꯥꯁꯦ ꯂꯩ ꯑꯩꯒꯤ ꯑꯉꯥꯡꯁꯦ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯑꯉꯥꯡ ꯌꯦꯡꯕ ꯂꯥꯛꯏꯕꯀꯣ ꯑꯗꯣ ꯑꯉꯥꯡꯒꯤ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯉꯥꯡ ꯌꯦꯡꯕ ꯂꯥꯛꯏ ꯃꯥꯒꯤ ꯕꯣꯕꯣꯛ ꯃꯌꯥꯝ ꯑꯃ ꯑꯉꯥꯡ ꯌꯦꯡꯕ ꯂꯥꯛꯏ
ꯌꯥꯝ ꯍꯥꯎꯕꯅ ꯌꯦꯟ ꯊꯣꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ 따라 ꯅꯪ ꯂꯩꯁꯨ ꯂꯩꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯅꯪ ꯁꯥꯎ ꯏꯊꯟꯇ ꯆꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥ 이런데 ꯆꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯏꯊꯟꯇꯅꯦ ꯆꯥꯛ ꯆꯥꯕꯁꯦ ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯦꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯧꯔꯤꯕꯅꯦ ꯆꯥꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ 이전에 잡아서 농아이때요. ꯉꯁꯥꯏꯗꯤ ꯑꯉꯥꯡꯗꯣ ꯌꯦꯡꯕꯤꯅꯕꯒꯤ ꯀꯞꯄꯁꯨ ꯂꯧꯅꯕ ꯃꯤ ꯂꯩꯇꯦ ꯍꯥꯏꯅꯅꯦ ꯑꯗꯨꯗꯨꯅ ꯅꯪ ꯀꯣꯟꯅ ꯆꯥꯎ ꯑꯩ ꯍꯥꯟꯅ ꯆꯥꯊꯣꯛꯈꯤꯒꯦꯅ ꯇꯧꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯕꯣꯛꯁꯤꯡ ꯂꯥꯛꯑꯕꯅꯤꯅ ꯆꯥꯕ ꯌꯥꯔꯦꯅꯀꯣ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯅ ꯀꯧꯔꯤꯕ ꯑꯩꯗꯤ ꯆꯥꯔꯒꯦ ꯑꯟꯇꯤꯒꯤ ꯏꯟꯁꯥꯡꯁꯤꯒ ꯊꯝꯒꯦ 안티 잖아요. ꯁꯣꯅꯤ ꯑꯟꯇꯤꯒꯤ ꯈꯤꯇꯪ ꯆꯥꯒꯦ 하오랑 ꯊꯨꯝꯗꯨ ꯄꯤꯔꯣꯁꯦ ꯆꯥꯔꯒꯦ 항상 까보고. ꯀꯞꯇꯦ ꯑꯉꯥꯡ ꯀꯟꯅ ꯁꯥꯟꯅꯔꯤ 아저씨 하나 아주 먹으면 하거든요. ꯃꯁꯂꯥ ꯌꯥꯝ ꯆꯥꯅꯤ ꯀꯪꯅ ꯆꯥꯎ ꯃꯣꯔꯣꯛꯇꯣ ꯆꯥꯔꯨꯅꯨ 누가 아이 누가 술라에 나한테 sorry 막. Thank you. ꯊꯦꯡꯛ ꯌꯨ ꯇꯧꯔꯤꯅꯣ ꯅꯪ 하오랍니다. ꯁꯤꯒ ꯂꯩꯔꯦ ꯑꯟꯇꯤ ꯁꯤꯒ ꯂꯥꯎ ꯍꯣꯏꯅꯦ ꯄꯨꯡ ꯃꯔꯤ ꯇꯥꯔꯦ ꯆꯞ ꯆꯥꯕꯤꯌꯨꯅꯦ ꯑꯩꯗꯣ ꯆꯥꯛ ꯊꯣꯡꯕ ꯅꯪ ꯀꯧꯏ ꯆꯥꯛ ꯆꯥꯕ ꯀꯧꯏ ꯅꯪ ꯈꯨꯃꯝꯗꯦ ꯑꯩꯁꯨ ꯃꯌꯥꯏ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯕꯅꯦꯅ ꯑꯉꯥꯡꯗꯣ ꯊꯝꯃꯝꯃꯨꯅꯦ ꯃꯣꯏꯗꯁꯨ ꯆꯥꯔ ꯂꯥꯎꯅꯤꯗ ꯑꯗꯨ ꯊꯝꯃꯝꯃꯨ ꯑꯟꯇꯤꯗ ꯄꯤꯔꯝꯃꯨꯅꯦ ꯆꯥꯛꯑꯦ ꯍꯤꯟꯖꯥꯡꯒ ꯆꯥꯔꯦ 아 깜짝이야 세포로 전화더니 피라면 돼 안에 피라면 동점이네 가당 그냥 그냥 달라 간이 hảo 응? 그냥 딱 그니까 딱 그거 안 뛰셔 잡을래 nó bị đua sai bị đua 어 cái sai để bị đua 누 ôi yêu gì nè 대법원 잡히 주니네 삼자오 돼 짜는 거 먹은 거 주부도 số anh nhìn cái đồng thang ra rồi này 홍당 뿡에도 하루 짜이나 봐 em cứ ra ăn được 나서 살에 가로도 같이 그래 엉앙 살 로스터기 tum도 살에 가로 하봐 아 뽕하면 뭐 dum대 근데 막 tum병 알비다 tum뿡 바로 갖다 짜자와 아 인가 tum대 해 tum보이 tum도 봐 dum좀도 되네 ăn mà em thua nó này mà cô ổn thôi tụi mà lợi 언나 되다 dum무지 dum이야 막하고 탱이가 dum이 나서 팅은 tum바 있다 또 아무 dum그래도 뽕하면 dum모들은 뽕망하라 오라는 게 아마니 이런 인간 썩도 없지만 안 dum이 알부리 떠오르네 아 저리 다 또 한기도 아주 잘 살아 그냥 짝도 예 짝로 이래도 시장하에 와 저자면 나 짜시라 나 짜고 하면 이 안티다 고놈이 이 다른 모르 마 아이는 말라기 말라이 마야기 짜기 장 통근이나 레우리나 아 누가는 뭐 살아 들고 뭐야 하오라 thôi em cho những điều thì vô người không đọc
อันนี้ใช้บ้องถงจัดนิ่งเลยเลยแบบบ้องทีนี่อ่ะขาต้นอาหารน้ำพอเลยแบบกุ้ยเดี๋ยวธรรมดาขาต้นอาหารได้หินเยอะขนาดแบบไอ้เชี่ยมดทวงแกแบบขาต้นหินเยอะขนาดเจ้าไอ้เทมงตัวขนาดเจ้าเอาคุยจะกี้จังกี้แบบกี้จ่าด้วยเลยเนี่ยจะบ้าดูเถอะที่ประเทศกูจะคิดว่ามาทวงเจ้าในกว่าที่เดี๋ยวฉันต้องเจ้าหมด วันนี้จะไปกว่าที่จะเข้าบ่ Ah, เคยดูจะกินหนอ nah. ราคาในที่ชัดเจน มันเด็ก มันชื่อกินหนอ มันชื่อเป็นน้ำเนยมันนี่มัน นี่ นี่ ตัว ที่ นี้น่ะ ngarang lo bungon cing dulu ชัดเจน Majin มันที่จะดีง่ายจะเล่น mande celi ni dunia ba พยายามจ้าบัสลอยเลยว่าที่ชุนไงเลยมาตั้งสึกก็เลยเซ็นจะได้เก็บบายบาย mai pe na Ya,